ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ खर खर अखोई एजुकेटिव हौजिक थौ पुबीरिबा अखोई लाइक माइंडेड खरासिंग पुनसिल्लगा अखोई अंगंबा अखोई लाइरबसिंगदा अमदि अखोई खुंगंग खुंगंग द चिल्लगा मई थानबगुंबा अखोई लंबी सोरक सेमजिनबगुंबा अखोई अहानबा पाइखतसे अदुगी मतुंगदा शिरो लमा मपुंग फाबा आइडिया मणिपुर द युमफाम ओइबा अखोई मसेन पुन्ना हिंगमिन्नबा अदुमलबा लैपाक अमा ओइनबो होटनमिनसी अमसुंग अखोई फरबा मतमदा अफबा लुचिंगबा अफबा लीडर अमसुंग अफबा लमजिंग बिगदबा मिथोलकनी अखोई हाना फसी कोई चेन ना अमा लैबसे अमा चक्रखसो अमा सुम सिंग चतपा अमा सुम चक्रसो अमा सुम सिंग चतपचे सि कावरोइदबने को कावरोइदबनी अखोइना करिगुम कांदा मसि करिगिनो अइना हौदोरेसे हाय कांदा समटाइम यूथ सिंगी मरक्ता वखल तादबनरा नत्रगा करिगुम खरा खंदा हौदबनरा अखोइ मंगाइरे हाइदना चतपसेसु उदब नते हुजी सोशल मीडिया दा अइना हाइगदौरि वहाइसिना मी अमगे सेंटिमेंट नत्रगा मियोइ खरदा सोखन बयाई नत्रगा लाना खलन बयाई कसे खन खंदना हेक्ता हाइनिंग बा हाइदोपगी कल्चर सेसु अदुम बदनतना एक्टर ओइबत सुन्नतना एकोगी तोंगान बा महंगोन दे यामना साउबा मिनुंगसीगी ओइबा थमोय अमगा पुदुना तोंगान तोंगान बा यूथ सिंगदा एकोगी थौना हापीबा अदुगा आईडीपी सिंगदा पुकनिंग नुंगाई हल्लिबा अदुगुंबा मिसक अमखंगनी महकपो एकोगी VCPC MANIPUR na khangbiduna yamna samba khudol amakhaktang tamjabani haraute yamna lobibagidamakta thagatba phongdokjari VCPC की लुसिंग लिबा इकोई के नाउ अलवास भाई से it's another level of creative नि आएगी इकोई के करी है बतारे मागी mindset सी तोंगान तोंगान में मयाम सिंग सी के inclusive ओइबा मणिपुर की idea मंगसी देगी चाही मापन की ममांगदा हौजिक याम कन्ना मणिपुर दा नई नरक लिबा असिगुम वाखलोन सी बंगोन दा पुथोरक्तना ngasiदी मणिपुर अपुनबगी मणिपुर अमा सागना नबो होनबदा अखोई अमा फाव लापथोक यारोय अखोई अमगा अमगा लेनरिबा मरी से मसिगी से अखोई कल्चरली अखोई की लेरिबा लमदम सिगी लेरिबा ट्रेडिशन अदुना मदुदुना अखोई की समजिनगदबनी हाइबगी वाखलोंदा पुनसिलकपा दुगुंबा VCPC मणिपुर से तसेंगना यामना यूनिक ओइबा अमदि तौथोरकपा थबुक सिंगदा मखोइना तौथोरकपा थबुक मयाम सिंग अखोइना उजबदा in terms of like humanitarian act मियाम ना मतेंग पांगबगी ओइरो हौजिक की हाइरिबा खुंगन محمد ياسين يا من جئتنا بشرى طه نور العين قلبي في المدينة وجد السكينة قال يا نبينا السلام عليك قلبي في المدينة Founder Living Diamond Institute of Kaikum Nazariba Sarna VCPC na Pizariba Sigumlaba Yamna Samba Memento Kudolasi Taram Tamram na Lobiba Gidamagta Hiningai Laitana Haiba inaw lupi su VCPC Manipur bu matam na magta support o biri batongan tongan bahiram kaya da mayam gida magta mating to biri inaw Hagasari sir VCPC na sam na tamzaba khudol sir na taram na lobi bagi da mak hainingay laita na sir busu thagat ba phongdok Hagasari sir VCPC na Yamna samna pizza ba scientist nan taram na logbi ba loinana nuluk na kausinjari mano se sabam stage sa lengkhat pirak lagay khoi sigum ba scientist na si Agat sir sana tawzaba thabak singbui kai khumna zaba oina khoi ge VCPC Manipur ge mai kai degi yamna samba memento sing khodol samjabani
ngalingay matamdagi VCPC Manipur su ay su tokoy Ipa Albat bahay na secretary oiringay dagi adong program se yauzare ado ngalingay matamdagi koy gi pulli basing se adom support oraga koy gi sir Reis Khan aday sir Wazit mayam se adom se ranibla adi gi mayam sina adom support taw pirak pa adi punna adom Kali koy VCPC Manipur na youth sing sina tongan ba work thabak mayam ama tawjaba sida support tawbiba duga makhoi na tongan ba hiramda tawbiriba singboi kai khumnaba utsaboina chamba citizen amadi memento khodol tamjaba taram na lobiba haingali turel na thik na chini lobu lam hamaning tamle hairo tamlo nasun pikna hairo tamlo nasun pikna hairang su hai patamle leirang su le satamle Kajanaba lejade ngasi Manipur gi luraba tanpham sida ekhoi punna amatoina honaminaba wahai ngakta da haibagi matam da khoi tokpa puksel sengna thamoida thame haraga ekhoi chilinau punna honaminabagi matam lae karamba matam hujik Manipur da isagi ramdamda isagi lamdamda refugee oina hingbagi punsi maren se khoi gi lamdam si je khoi na uba phangi masimak yamna thamoi sokpa masagi maral amata lejadana masana karigum amta langjarudana aduna ekhoi kaina phagani sidi haiba paidrega sudum yaba matang sudum yaubani hotnaragati aidi ai ke shu sen thum gi yam hena thoido endokna leiba nate dubu approach chana maram chana aina Indian Army da di tongan ba fraternities mayam da cheng si mangambiu ade hawai chengwai si mangambiu ade nga si mangambiu na mathang chetna pochai gil le su phajana taro utlu matam da Indian Army sing na so harau rohan maram chaba pot oi bani na sidi khoi loin sponsor tawjage na moina so achauba sponsor tawbirak tana mathang mi mayam na pochai do ngambirak tana ngarangi ningol Chakobugi Thouram si Mapung Phana pangthokpa ngamjare ngasi sisu Sunday covering 470 deceased individuals from underwater till death on this 9th Foundation Day of VCPC held on this today 26 October 2025 at JN Dance Academy Hall, Manipur. Film kayada work tawriba playwright ama oina su Manipurda nupilaktagi ahanba oina National Award Ustad Bismillah Khan Award pangthokhre tongan ba Eric kayana kudam oina Best Costume Designer Award Presidential Award Best Playwright na chingba tongan ba hiram kayada award pangbikrabini inji kanduna lagiba bisag amakhakni loinana India gi ihal hanba oina Manipur gi Chief Minister yauna MLA Nifuda upal nabagi saribet ama yaudaba taragadi haina mahakna aikhogi upal kaya ama satokuna environment kannabagi damakta achauba thodang lawbiriba misak aduni What will be the measures? Karamain taurkanda masi patch up tawdege karamaina masi mention gedege haibasi masi matamadu yaure Nahasing, volunteers sing, dedicated social workers, loinana, different culture da hai singba, then sports da hai singba, social activities da activists da hai singba mayam sing. Puna collective work tawina bagi tangai fadabdu lai amada hunba amada thajadaba. Puna makse Matam gi khonglai matungina adu mangkhigani but manghuribadi larger section of our people masida parja mayam singsida ekhoi gi the hope of our future
tungda lakadaba khoi gi naha singi youngsters young generation mayam gen z masigi mayam sin sta thengna gaduri ba wa ba sidi is a very unfortunate maramasina mifum khudimakna despite of all these differences section khudimona community khudimakna masigi sagat nanaba mangkhraba thajanaba amaga hatred nungsinadaba dharmaga amaga khenaba masi thadoknabagi potu rebuild nauna sakatpagi matam ama lae amikula pa sanakula pa kamasung yen kama modlungam pa adikitil chu ere pakitil chu kamasung yen Liklida khong na net laga sana ba kok na yung ba buk na upsit sit paga haiba se arai banate koi gi Manipur bu koi gi culture sina awang bathak da mapanda kai da mayam uliba dugumba art form ama su oiriba thangta gi performance su piramba haingai leitana thagachari Lanbungni haran bagi kutsini amam bagi kutsim mami tangwa lingakni kangi kuman lanbungni haran bagi kutsin labbai ya ikhwatuna labbai al-qudsulana labbai अर्ज़ मुक़द्दस अर्ज़ हरम नबियों का वतन next ready tawduna leibiyo khoi Saina Institute ki students sing meo ani khatang lengthok piraktuna ai khoi gi certificate lobina bagi damak lusina bi ba thagachari major community ki CSO agera makhoi khuding magado akhoi na makhoi ki slogan amade makhoi ki decision ado that will not be the decision of the general public madu general public ki decision oiroi aduga amana hojik ikhoi ki yamna ikhoi da mounting oiriba social media da warfare ki model da sathriba posak ase just I request to both sides either in Pangan community or Meitei Pangal community madu yam thuna le bhaninge maramdi karigino peace and haiba posak se side ani makta ki darkar le love and affection si karino side amakta da gya de side ani makta बेनबी पाक में घर बार लुटाए बातिल को मिटाने के लिए जान लड़ाए फिर राह मुहब्बत में जख्म शोक सिखाए सिद्दीक अली जैसा बुजर्रार कहाँ है सिद्दीक अली जैसा बुजर्रार कहाँ है ऐ मर्द मुजाहिद मरे बाग मिंग शाम फंगाइबा Yang chakli belamai khoigi aigi kanglai chakaya gi thawai kakhbani harauna mofamna mamma oi bikya gi mani chakung phi thung he waru gatoda ngagliya hingming se khamna kai ba yaro ei khoigi kanglai pha VCPC ki Mapung numit hai tare foundation day asida tongan ba mioy sing na tawzaba magi thabak tubo mayam da tawzaba tubo ikai khumna ba utpoy na tongan ba side branch ki oina president gi phampu biriba ya to thagasari aduga koi sir ngahta ngai biyo duga ngasai mamangda performance utpiramba koi gi Islamic Nat Action present to bir
जरगा सलाम को लोन नहीं काय खुन बुर्चरी अदुगा मांगदा फंबीरिबा इनवाइटी सिंह बुसु कोई पुन्ना कोई की छात्र छात्री अदुगा मरुक मपांग इथक थोंबा अहल लमल कोई की भी पुन बुसु नहीं काय खुन बुर्चरी अदुगा सिगी स्टेज असिदा One horse open sleigh. Next rhymes is Little Miss Muffet. Ready? 1, 2, 3, stop. Little Miss Muffet sat on a tuffet, eating hardcuts and Mapan Suba Foundation Day asida akhoi chief guest ki asan da election biramba akhoi gi honorable kaka Mega Chandra honorable MLA 32 kheme sibusu ikai khum na bochari amadi special guest of honor ge phampam lang da election biramba Sri Moirang Them Oken former minister busu ikai khum na bochari special guest of honor ge phampam lang da hujik su program habudagi haitare akhoi benung sibiduna hujik pho yaubiriba akhoi gi kaka phajurahim honorable ex MLA wabakai asibusu ikai khum na bochari ai tension jage ai yam sang na haira roige ngasi thorom asida haitare dais ki lighting oi biramba ming panba pandaba khwai phum no makusu lup asigi mo sinjaraga aihak na ikai khum na bochari amadi ngasi gi program asigi haubudagi loi phoba akhoi gi live thabiriba media gi chili nausing ming panba pandaba amadi program conduct to biramba anchor sing amadi aihak na panba se chithaba nan thaba kaya leramba targasu phumna makpu tension jaraga subsin jaraga haitare aihak na akhoi gi ikai khum na budu awaba kauhan bikhiba heading asigi cultural program mayam utpi khiba satra satri sing pumna makpu VCPC ge maikai degi pukning thogatpa amasung ikai khumna ba utli maroina ngasigi function asida adi asoi ngam yaudana ba hanna adi section na senadana function asibo mapung pahaliba VCPC ge volunteers biramba marjina bo thagatsari dubu president budi lengthokre mayam president ge ayaba lawjeraga thoram si loisinjare haina mayam da haisari